ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯊꯕꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯝꯗꯕ ꯌꯥꯎꯗꯕ꯭ꯔꯥ? ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯄꯨꯖꯥ ꯏꯂꯥꯡꯕꯝꯅ ꯃꯔꯤ ꯂꯩꯅꯕ SDO ꯑꯃꯗꯤ PHEDꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯍꯨꯝꯒꯤ ꯐꯤꯚꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯒꯤ ꯌꯨꯝ ꯃꯤꯌꯥꯝꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕꯒꯤ ꯆꯞ ꯆꯥꯕ ꯄꯤꯟ ꯄꯣꯏꯟꯠ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯇꯤ. ꯁꯨꯖꯥꯇꯥ: ꯃꯅꯤꯄꯨꯔ ꯁꯔꯕꯅꯥꯁ ꯁꯥꯔꯤꯕ ꯏꯔꯩꯆꯥ ꯀꯌꯥ ꯂꯥꯟꯖꯦꯟꯅꯍꯜꯂꯤꯕꯁꯤ ꯕꯤꯔꯦꯟꯅ ꯁꯦꯝ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕꯁꯤ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯔꯒꯅꯤ꯫ ꯕꯤꯃꯣꯜ ꯀꯣꯏꯖꯝ: ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯕꯥꯏꯑꯣꯗꯥꯏꯚꯔꯁꯤꯇꯤ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯒꯤ ꯄꯥꯝꯕꯩꯗ ꯆꯩꯊꯦꯡ ꯄꯤꯔꯦ꯫ ꯇꯨꯔꯤꯁꯠꯁꯤꯡꯅ PAP ꯂꯧꯕꯗ ꯃꯥꯌꯣꯛꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯒꯚꯔꯅꯔꯗ ꯄꯥꯎꯗꯝꯈ꯭ꯔꯦ꯫ ꯆꯤꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡ ꯈꯟꯒꯠꯇꯨꯅ US ꯑꯃꯗꯤ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯗ ꯂꯥꯟꯗꯥꯍꯟꯈ꯭ꯔꯦ꯫ ꯑꯦꯛꯁ-CM ꯕꯤꯔꯦꯟꯅ IDPꯁꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯕ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯆꯍꯤ 2 ꯍꯦꯜꯂꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯤꯗ ꯑꯆꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟꯖꯦꯟꯅꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯄꯨꯊꯣꯛꯇꯅ ꯆꯤꯟ ꯊꯤꯔꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯀꯣꯏꯖꯝ: ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯃꯊꯛꯇ ꯑꯦꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯠꯅꯔꯤ꯫ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅ ꯃꯤꯔꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯌꯨꯝꯗ ꯅꯨꯄꯥ ꯑꯁꯤ ꯁꯤꯔꯅꯤ ꯍꯥꯏꯅ ꯂꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅꯗꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯤ꯫ ꯈꯣꯅꯣꯝꯐꯥꯏ ꯚꯤꯂꯦꯖ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯆꯤꯐ UKNA ꯅꯤ ꯆꯤꯡꯅꯕ ꯁꯤꯡꯅ ꯐꯖꯅ ꯐꯨꯊꯔꯝꯕꯗꯒꯤ ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯊꯥꯗꯧ NSNIMꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯣꯏꯔꯤꯕ ꯁꯥꯏꯀꯨꯟꯒꯤ ꯕꯨꯡꯄꯤ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯃꯆꯥꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯨꯡꯇꯤꯒꯤ ꯆꯦꯀꯤꯡ ꯇꯧꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯂꯥꯟꯁꯤ ꯃꯩꯇꯩꯒ ꯇꯧꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯒꯥꯒ ꯇꯧꯗꯣꯏꯔꯥ ꯚꯥꯞ ꯇꯥꯗ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯅꯣꯏꯁꯨ ꯅꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯍꯥꯠꯇꯣꯛꯅꯔꯒ ꯂꯩꯔꯒꯦꯔꯥ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ KSOꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝꯗꯤ ꯍꯣꯡꯒꯗꯕ ꯂꯩꯇꯦ꯫ ꯃꯨꯏꯕꯥ: ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 28ꯗ ꯁꯦꯅꯥꯄꯇꯤꯒꯤ ꯃꯤꯌꯥꯝ ꯃꯊꯧ ꯂꯦꯞꯇꯨꯅ ꯃꯨꯏꯕꯥ ꯑꯣꯛꯅꯕ NPOꯅ ꯈꯪꯍꯟꯈ꯭ꯔꯦ꯫